ꯄꯨꯄꯨ ꯑꯩꯈꯣꯏ ꯃꯥꯗꯣ ꯑꯩ ꯅꯥꯛꯇ ꯀꯔꯝ ꯀꯥꯟ ꯂꯥꯛꯀꯅꯤ? ꯑꯩꯒꯤ ꯏꯆꯥꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ. ꯃꯍꯥꯎ ꯌꯥꯎꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯅ ꯍꯤꯡꯂꯤꯕꯁꯤꯁꯨ ꯏꯆꯥꯒꯤꯗꯃꯛꯇꯅꯤ. ꯑꯩꯒꯤ ꯏꯆꯥꯅ ꯈꯪꯗꯕꯗꯒꯤ ꯁꯣꯝꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯈ꯭ꯔ ꯃꯥꯜꯂꯦ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ. ꯑꯁ ꯀꯥꯏꯗꯅꯣ ꯑꯗꯨ ꯕꯣꯡ? ꯑꯩꯅ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ? ꯑꯩꯕꯨ ꯉꯥꯎꯕꯗꯧꯅ. ꯑꯩꯒꯤꯗꯤ ꯍꯥꯏꯈꯤꯕ ꯋꯥꯗꯨꯅ ꯑꯔꯣꯏꯕꯅꯤ. ꯃꯤꯍꯥꯠꯄ ꯌꯦꯡꯅꯕꯒꯤ ꯃꯆꯥꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯔꯨ ꯍꯥꯏꯕꯁꯦ ꯑꯩ ꯑꯄꯪꯕ ꯇꯧꯍꯧꯔꯕꯅꯤ. ꯑꯃꯨꯛ ꯍꯟꯅ ꯅꯣꯔꯣꯛꯀꯨꯝꯕ ꯏꯃꯨꯡꯗꯨꯗ ꯏꯆꯥꯅꯨꯄꯤ ꯂꯪꯁꯤꯟꯕꯗꯤꯅꯦ ꯑꯩ ꯉꯝꯃꯔꯣꯏ. 미워이버 구등막체 까나서 힘드는 라이가 되었는데 아할라 꼰기 와니 이제 누피 마사시 하늘의 인스펙터 오이런바 자우렌기 마사 누피 오이런메네 까리야 사우렌기 마사 누피야 양봉 난 ꯊꯃꯣꯏ ꯌꯥꯝꯅ ꯀꯟꯃꯜꯂꯦ. ꯏꯄꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ. ꯑꯩ ꯂꯦꯝꯅ ꯇꯣꯛꯑꯦ. ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯁꯣ ꯇꯤꯚꯤ ꯆꯦꯅꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯙꯅꯃꯟꯖꯨꯔꯤ ꯈꯔꯤꯕꯝꯅ ꯇꯔꯥ ꯅꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯃꯤꯁꯣ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯐꯤल्म ꯑꯞꯗꯦꯠ episode ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯉꯁꯤꯒꯤ episode ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯏꯕ ꯐꯤल्म ꯑꯁꯤ ꯃꯦꯗꯥꯝ ꯁꯤꯖꯥ. ꯃꯦꯗꯥꯝ ꯁꯤꯖꯥꯒꯤ ꯀꯥꯁ ꯑꯦꯟ ꯀ꯭ꯔꯨ ꯃꯌꯥꯝ ꯎꯅꯖꯔꯛꯑꯀꯥꯟꯗ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯂꯒꯦ. ꯑꯩꯉꯣꯟꯗ ꯌꯦꯡꯕꯤꯔꯣ ꯌꯦꯡꯕꯤꯔꯣ. ꯅꯪꯒꯤ ꯗ꯭ꯔꯦꯁꯁꯦ ꯀꯅꯥꯅ ꯁꯦꯝꯕꯤꯔꯛꯏꯅꯣ? ꯃꯃꯥꯅ. ꯃꯃꯥꯅ ꯂꯣꯏ ꯇꯨꯕꯤꯔꯤꯔꯣ? ꯃꯦꯀꯞꯁꯨ? ꯃꯃꯥꯅ? ꯃꯃꯥꯏ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯄꯨꯁꯄꯥ. ꯑꯗꯣ ꯕꯕꯥꯒꯤꯗꯤ? ꯌꯥꯏꯉꯟꯕꯤꯁꯦ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯤꯅꯣ? ꯑꯥꯗ ꯌꯦꯡꯉꯣ. ꯍꯥꯏ ꯇꯧꯁꯟꯈ꯭ꯔꯣ ꯑꯥꯗ. ꯄ꯭ꯔꯤ ꯅꯔꯁꯔꯤ. ꯁꯦ ꯉꯁꯤ ꯋꯥ ꯍꯪꯒꯦꯕꯀꯣ. ꯉꯁꯥꯏꯒꯤ ꯐꯤल्मꯗꯨꯗꯅꯦ ꯈꯪꯉꯕ꯭ꯔꯥ? ꯃꯀꯣꯛ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕꯅꯦ. ꯅꯪꯅ ꯉꯁꯥꯏ ꯐꯤल्म ꯅꯝꯃꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯆꯦꯆꯦ ꯍꯣꯏ ꯗꯗꯥ ꯍꯣꯏ ꯃꯌꯥꯝꯅ ꯅꯉꯣꯟꯗ ꯂꯨꯅ ꯇꯧꯕ꯭ꯔꯥ? ꯑꯗꯨꯒ ꯐꯨꯕꯒ ꯌꯥꯎꯕ꯭ꯔꯥ? ꯆꯩꯕꯒ ꯌꯥꯎꯕ꯭ꯔꯥ? ꯃꯣꯏꯅ ꯂꯨꯅ ꯂꯣꯏ ꯇꯧꯕꯤꯕ꯭ꯔꯥ? ꯑꯗꯣ ꯅꯪ ꯑꯦꯛꯇꯤꯡ ꯌꯥꯝ ꯍꯩꯔꯤꯁꯤ ꯀꯃꯥꯏꯅꯅꯣꯕ? ꯈꯪꯗꯤꯌꯦ? ꯏꯁꯩ ꯑꯝꯇꯪ ꯁꯛꯇꯣꯔꯛꯑꯣꯁꯦ. ꯔꯥꯏꯝ ꯁꯔꯁꯨ ꯑꯝꯇꯪ ꯁꯛꯇꯣꯔꯛꯑꯣ. ꯍꯩꯇꯕ꯭ꯔꯥ? ꯏꯀꯥꯏꯖꯕ꯭ꯔꯥ? ꯉꯁꯥꯏꯅ ꯐꯤल्म ꯁꯤꯗ ꯌꯦꯡꯉꯣ ꯁꯤꯗ ꯌꯦꯡꯉꯣ.ꯉꯁꯥꯏ ꯐꯤल्मꯗꯗꯤ ꯃꯌꯥꯝ ꯑꯦꯛꯇꯤꯡ ꯍꯩꯔꯦ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯁꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯝꯇ ꯁꯛꯂꯣꯁꯦ. ꯃꯔꯝ ꯃꯣꯛꯄꯅꯤ ꯍꯤꯌꯥꯏꯉꯥꯟꯕꯤꯗꯤ. ꯑꯦꯛꯇꯤꯡ ꯑꯝꯇ ꯇꯧꯔꯣ ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯗꯥꯏꯂꯣग ꯑꯝꯇ. ꯃꯥꯏ ꯈꯨꯅꯣꯛꯁꯤ ꯌꯦꯡꯉꯣ. ꯃꯥꯏ ꯈꯨꯅꯣꯛꯁꯤ ꯌꯦꯡꯉꯣ ꯍꯥꯏꯕ ꯌꯥꯝ ꯐꯖꯕ. ꯁꯦ ꯑꯦꯛꯇꯤꯡ ꯑꯝꯇꯪ ꯇꯧꯊꯣꯔꯣ ꯉꯁꯥꯏ. ꯄꯥꯕꯨꯡ ꯀꯧꯕꯩꯗ ꯑꯝꯇ ꯇꯧꯁꯜꯂꯣꯁꯦ. ꯃꯃꯥ ꯀꯧꯕꯩꯗ. ꯇꯧꯔꯣ ꯑꯝꯇ. ꯇꯧꯔꯣ ꯃꯔꯝ ꯃꯣꯛꯄꯅꯦ ꯑꯝꯇꯪ ꯇꯧꯊꯣꯔꯛꯑꯣꯁꯦ. ꯑꯗꯣ ꯉꯁꯤꯒꯤ ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯐꯨꯜ ꯀ꯭ꯔꯦꯗꯤꯠꯇꯤ ꯍꯤꯌꯥꯏꯉꯥꯟꯕꯤꯗ ꯂꯩꯔꯦꯀꯣ. ꯕꯦꯕꯤ ꯍꯤꯌꯥꯏꯉꯥꯟꯕꯤꯗ. ꯁꯦ ꯃꯤꯁꯣ ꯇꯤꯚꯤꯗ ꯍꯥꯏ ꯑꯃ ꯇꯧꯁꯜꯂꯣ. ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯤꯌꯥꯏꯉꯥꯟꯕꯤ. ꯕꯥꯏ ꯕꯥꯏ. ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯣꯏꯕꯤꯔꯤꯕ ꯗꯥꯁꯅꯥ ꯀꯣ. ꯗꯥꯁꯅꯥ ꯉꯁꯤꯒꯤ ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕ ꯐꯤल्मꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯌꯥꯝꯕꯨꯡꯒꯤ ꯆꯦꯞꯇꯔ 2 ꯑꯣꯏꯗꯣꯏꯔꯥ? ꯁꯦꯀꯦꯟ ꯄꯥꯔꯠ ꯍꯥꯏꯇꯥꯔꯦ. ꯁꯦꯀꯦꯟ ꯄꯥꯔꯠ. ꯑꯗꯣ ꯉꯁꯥꯏꯒꯤꯗꯣ ꯀꯩꯅꯣ? ꯁꯥꯔ ꯌꯥꯝꯕꯨꯡꯒ ꯈꯪꯗꯦ ꯌꯥꯝꯕꯨꯡꯗ ꯌꯥꯝꯕꯨꯡ ꯃꯥꯜꯂꯦꯕꯀꯣ ꯗꯥꯁꯅꯥꯒꯤ ꯁꯛꯁꯦꯀꯣ. ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯌꯦꯡꯕ ꯃꯤꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯉꯁꯤꯒꯤ ꯐꯤल्मꯁꯦ. ꯑꯗꯨꯒ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯀꯣ. ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯌꯥꯝꯕꯨꯗꯤ ꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯐꯤꯆꯔ ꯐꯤल्मꯗ ꯋꯦꯕ ꯁꯤꯔꯤꯁꯇꯒꯤ ꯅꯠꯇꯕꯤꯗ ꯐꯤꯆꯔ ꯐꯤल्मꯗ ꯑꯃꯨꯛ ꯈꯣꯡꯗꯥꯔꯛꯏꯅꯤꯅ. ꯑꯗ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯛꯇꯔ ꯍꯥꯏꯗꯤ ꯑꯣꯖꯥ ꯖꯣꯏꯕꯤꯗ꯭ꯌꯥ ꯍꯣꯏ ꯑꯗꯒꯤ ꯃꯃꯥ
ꯊꯣꯏꯊꯣꯏ ꯍꯣꯏꯒ ꯁꯨꯃꯥꯏꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯀꯤꯕꯒꯨꯝꯕ ꯐꯥꯎꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯦꯛ ꯇꯧꯕ ꯅꯨꯡꯉꯥꯏꯈꯤꯕ꯭ꯔꯥ? ꯀꯤꯕꯗꯤ ꯐꯥꯎꯗꯦ ꯀꯩꯒꯤꯅꯣꯗꯤ ꯑꯩꯒꯤ ꯑꯣꯖꯥ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯉꯥꯛꯇꯅꯤ ꯃꯣꯏꯅ ꯁꯤ ꯐꯖꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯦ ꯑꯗꯨꯅ ꯑꯀꯤꯕꯗꯤ ꯐꯥꯎꯈꯤꯗꯦ ꯑꯣꯖꯥ ꯉꯥꯛꯇꯅꯦ ꯑꯩꯒꯤꯗꯤ ꯑꯣꯖꯥ ꯉꯥꯛꯇꯅꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯈꯤꯑꯕꯀꯣ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯗꯥꯁꯅꯥ ꯑꯩꯈꯣꯏ ꯃꯤꯁ ꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤ ꯑꯗꯣ ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖ ꯐꯖꯕ ꯑꯦꯛꯇꯔ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦ ꯍꯥꯏꯖꯒꯦꯅ ꯑꯩꯒꯤ ꯁꯥꯏꯠꯇꯁꯨ ꯊꯝꯖꯒꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯤ ꯄꯥꯕꯨꯡ ꯖꯣꯏ ꯕꯤꯗ꯭ꯌꯥꯒ ꯄꯥꯕꯨꯡ ꯉꯁꯤꯒꯤ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯑꯅꯝꯕꯅ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯉꯥꯛꯇꯅꯤꯀꯣ ꯑꯗꯨꯗꯩꯗꯨꯗ ꯉꯁꯥꯏꯒꯤ ꯑꯅꯧꯕ ꯑꯥꯔꯇꯤꯁꯁꯤꯡꯒ ꯑꯦꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯄꯥꯕꯨꯡꯗ ꯃꯈꯣꯏꯒꯤ ꯑꯩꯗꯤ ꯂꯩꯗꯅ ꯍꯩꯕ ꯍꯩꯇꯕ ꯄꯥꯕꯨꯡꯗ ꯀꯌꯥꯝ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯅ ꯃꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯈꯣꯠꯂꯤꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯅ ꯑꯃꯅꯤ ꯅꯨꯡꯁꯤꯔꯒ ꯐꯤꯂꯝ ꯐꯖꯧꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯣꯑꯣꯄꯔꯦꯇꯤꯕ ꯑꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯩ ꯑꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯑꯣꯜꯂꯒ ꯑꯁꯨꯛ ꯁꯣꯟꯕ ꯈꯣꯠꯄ ꯑꯗꯨꯅ ꯑꯃꯅꯤ ꯗ꯭ꯔꯤꯒꯤꯗ ꯌꯦꯡꯉꯒ ꯃꯥꯁꯤ ꯍꯧꯖꯤꯛ ꯑꯣꯜꯔꯦꯗꯤ ꯍꯥꯟꯅ ꯐꯔꯕ MA PhD ꯇꯧꯔꯕ ꯃꯌꯥꯝꯁꯤꯒ ꯀ꯭ꯂꯥꯁ 8 9 10 ꯐꯝ ꯑꯉꯥꯡꯁꯤ ꯂꯥꯏꯔꯤꯛ ꯆꯞ ꯃꯥꯟꯅ ꯍꯩꯌꯨꯗꯤ ꯌꯥꯔꯣꯏ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯑꯩ ꯃꯣꯠꯇꯗꯤ ꯑꯩꯗꯤ ꯐꯔꯒ ꯐꯩ ꯍꯥꯏꯅꯤ ꯐꯠꯇ꯭ꯔꯒ ꯐꯠꯇꯦ ꯍꯥꯏꯅꯤ ꯁꯤ ꯐꯤꯂꯝꯁꯦ ꯐꯩ ꯑꯐꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯁ꯭ꯇꯣꯔꯤꯗ ꯈꯤꯇꯪ ꯁꯥꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯦꯟꯁꯟ ꯍꯟꯅꯤꯡꯕ ꯏꯗꯤꯇꯔ ꯔꯤꯏꯗꯤꯠ ꯇꯧꯍꯟꯅꯤꯡꯕ ꯈꯣꯠꯂꯕ ꯑꯃꯗꯤ ꯌꯥꯎꯋꯤ ꯑꯩ ꯁꯖꯦꯁꯟ ꯇꯧꯖꯔꯝꯃꯦ ꯑꯗꯨꯒ ꯑꯦꯖ ꯑ ꯍꯣꯜ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯕ ꯐꯤꯂꯝꯁꯦ ꯐꯩꯌꯦꯅ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯦꯗꯥꯝ ꯁꯤꯖꯁꯦ ꯌꯦꯡꯕꯤꯌꯣ ꯍꯥꯏꯅ ꯃꯦꯗꯥꯝ ꯁꯤꯖ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝ ꯇꯧꯔꯤꯕꯁꯤꯡꯁꯤ ꯌꯣꯛꯈꯠꯄꯤꯌꯨ ꯍꯧꯖꯤꯛꯀꯤ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯗ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯀꯜꯆꯔ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅꯦꯃꯥ ꯈꯪꯗꯦ ꯁꯨꯃꯥꯡ ꯂꯤꯂꯥ ꯈꯪꯗꯦ ꯏꯁꯩ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯃꯨꯊꯠꯄꯗꯧꯅ ꯇꯧꯔꯦ ꯋꯤꯠ ꯁ꯭ꯄꯣꯔꯠꯁꯇ ꯍꯟꯗꯛ ꯏꯟꯗꯤꯌꯟ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯎꯊꯣꯔꯛꯄꯗ ꯃꯩꯇꯩ ꯃꯆꯥ ꯃꯅꯤꯄꯨꯔꯗꯒꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ CSO ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏ ꯐꯤꯂꯝ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯑꯩꯈꯣꯏ ꯏꯁꯩ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯀꯗꯥꯏꯗ ꯏꯁꯩ ꯁꯛꯏ ꯍꯧꯖꯤꯛ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯏꯔꯥꯡ ꯇꯧꯔꯤꯉꯩꯁꯤ ꯀꯔꯤꯒꯤ ꯏꯁꯩꯅꯣꯅ ꯊꯤꯡꯕꯤꯒꯗꯧꯕ ꯃꯤꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯗꯨꯅ ꯁꯤꯅꯦꯃꯥ ꯇꯧꯍꯟꯁꯤ ꯏꯁꯩ ꯇꯧꯍꯟꯁꯤ ꯀꯜꯆꯔꯅ ꯂꯥꯟ ꯇꯧꯕ ꯌꯥꯏ ꯁꯤꯅꯦꯃꯥꯅ ꯂꯥꯟ ꯇꯧꯕ ꯌꯥꯏ ꯑꯗꯣꯝꯗ ꯃꯃꯥꯏ ꯆꯨꯝꯂꯒ ꯃꯌꯥꯝ ꯆꯪꯅ ꯍꯣꯠꯅꯔꯒ ꯂꯥꯟꯒꯤ ꯁꯀ꯭ꯔꯤꯞ ꯏꯔꯒ ꯃꯌꯥꯝ ꯑꯁꯤꯗ ꯃꯤꯠ ꯃꯥꯏ ꯄꯥꯡꯅꯅꯕ ꯁꯀ꯭ꯔꯤꯞ ꯏꯔꯒ ꯃꯤꯗꯤꯌꯝ ꯌꯥꯝ ꯀꯟꯕ ꯁꯨꯃꯥꯡ ꯂꯤꯂꯥ ꯌꯥꯝ ꯀꯟꯕ ꯃꯤꯗꯤꯌꯝ ꯑꯃꯅꯤ ꯁꯤꯅꯦꯃꯥ ꯍꯥꯏꯕꯁꯤ ꯌꯥꯝ ꯀꯟꯕꯅꯤ ꯃꯤꯅ ꯌꯥꯝ ꯄꯥꯝꯅꯕꯅꯤ ꯃꯁꯤꯒꯤ ꯃꯦꯁꯦꯖꯁꯤꯅ ꯃꯁꯤꯒꯤ ꯃꯦꯗꯤꯌꯝꯁꯤꯗ ꯂꯥꯟꯗꯥꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯣꯠꯁꯦ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯁꯤꯅ ꯑꯩ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯄꯥꯕꯨꯡ ꯃꯤꯁ ꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯎꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯀꯩꯒꯤꯅꯣ ꯅꯪ ꯀꯩꯗꯧꯕꯤꯔ ꯂꯩꯒꯦ? ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯂꯤꯗ ꯑꯦꯛꯇ꯭ꯔꯦꯁ ꯕꯟꯇꯤ ꯕꯟꯇꯤꯁꯦ ꯌꯥꯝ ꯑꯁꯦꯡꯕ ꯎꯕꯗꯅ ꯍꯦꯟꯅ ꯐꯖꯩꯌꯦ ꯉꯁꯤꯒꯤ ꯃꯦꯗꯥꯝ ꯁꯤꯖꯒꯤ ꯐꯤꯂꯝꯁꯤꯒ ꯀꯌꯥ ꯁꯨꯕ ꯑꯣꯏꯗꯣꯏꯅꯣ? ꯑꯩ ꯐꯤꯂꯝꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯅꯦ. ꯋꯦꯕ ꯁꯤꯔꯤꯁꯇ ꯁꯥꯔꯌꯥꯝꯕꯨꯡ ꯁꯥꯔꯌꯥꯝꯕꯨꯡꯒ ꯑꯩꯒꯤ ꯑꯦꯛꯖꯥꯝ ꯆꯥꯔꯒꯅ ꯑꯃ ꯇꯧꯈ꯭ꯔꯦ. ꯑꯗꯨ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯣꯏꯗꯣꯏꯕ. ꯑꯍꯥꯟꯕ ꯑꯣꯏꯗꯣꯏꯕ ꯑꯩꯒꯤ. ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯣꯏꯇꯥꯔꯒꯁꯨ ꯑꯦꯛ ꯌꯥꯝ ꯐꯖꯅ ꯇꯧꯋꯦ. ꯑꯗꯨꯒ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯑꯐꯥꯎꯕ ꯑꯃ ꯑꯣꯏꯕꯤꯔꯣ ꯍꯥꯏꯖꯒꯦ. ꯑꯗꯨꯒ ꯉꯁꯤꯒꯤ ꯁꯥꯔꯌꯥꯝꯕꯨꯡ ꯅꯠꯇꯦ ꯁꯣꯔꯤ ꯃꯦꯗꯥꯝ ꯁꯤꯖ ꯅꯝꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯐꯤꯆꯔ ꯐꯤꯂꯝꯗ ꯂꯥꯛꯏꯅꯤꯗꯅ ꯁꯤꯒꯤ ꯐꯤꯂꯝꯁꯤꯅ ꯑꯃꯨꯛ ꯋꯦꯕ ꯁꯤꯔꯤꯁꯇꯒꯤ ꯆꯦꯞꯇꯔ 2ꯅꯦ ꯍꯥꯏꯌꯦ ꯁꯥꯔꯌꯥꯝꯕꯨꯡꯒꯤꯀꯣ. ꯃꯥꯅꯦ. ꯑꯗꯨꯗꯩꯗꯨꯗ ꯈꯤꯇꯪ ꯂꯩꯗꯅ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯕꯤꯌꯨ. ꯁꯨꯇꯤꯡ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯊꯕꯛ ꯑꯃ ꯇꯧꯕꯁꯤꯗꯤ ꯑꯗꯨꯝ ꯋꯥꯔꯤꯅꯤꯗꯅ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯋꯥꯈꯤꯕ ꯑꯣꯏꯇꯥꯔꯒꯁꯨ ꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ. ꯋꯥꯁꯨ ꯋꯥꯏ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ ꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯊꯝꯖꯒꯦ. ꯑꯗꯣ ꯕꯟꯇꯤ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯨꯜ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯀꯣꯂꯦꯖ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯕꯤꯔꯤ. ꯑꯗꯨ ꯀꯃꯥꯏꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯧꯅ ꯑꯦꯛꯇꯤꯡꯒꯤ ꯂꯥꯏꯟ ꯁꯨꯃꯥꯏꯅ ꯐꯤꯂꯝꯒꯨꯝꯕꯁꯦ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ? ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯑꯗꯨꯝ ꯇꯧꯋꯦ. ꯀꯩ ꯀꯣꯂꯦꯖꯇ? ꯑꯩ NG ꯀꯣꯂꯦꯖꯇ ꯇꯧꯋꯦ. NG ꯀꯣꯂꯦꯖ. ꯀꯩ ꯂꯝꯗꯩ ꯑꯣꯏꯗꯣꯏꯅꯣ ꯕꯟꯇꯤꯁꯦ? ꯑꯩ ꯄꯥꯠꯁꯣꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯤ. ꯍꯣꯏ ꯍꯥꯏꯗꯤ ꯁꯤ ꯃꯤꯁ ꯁꯣ ꯇꯤꯚꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯁꯤꯒꯤ ꯕꯟꯇꯤꯒꯤ ꯑꯣꯏꯅ ꯏꯟꯇ꯭ꯔꯣ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯔꯁꯦꯕꯀꯣ. ꯏꯟꯇ꯭ꯔꯣ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯌꯨ. ꯍꯥꯏ ꯃꯌꯥꯝ, ꯑꯩ ꯃꯤꯡ ꯕꯟꯇꯤ. ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯦ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯕꯤꯌꯣ. ꯁꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯊꯥꯒꯠꯆꯔꯤ ꯃꯤꯁ ꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ. ꯊꯥꯒꯠꯆꯔꯤ ꯆꯤꯆꯦꯁꯨ. ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯅꯖꯔꯤꯕꯁꯦ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯕꯦꯕꯤ ꯍꯤꯌꯥꯏꯉꯥꯟꯕꯤꯒꯤ ꯃꯃꯥꯅꯦ. ꯃꯃꯥ ꯉꯁꯤꯒꯤ ꯏꯆꯦ ꯍꯥꯏꯔꯒꯦꯀꯣ. ꯉꯁꯤꯒꯤ ꯍꯤꯌꯥꯏꯉꯥꯟꯕꯤꯒꯤ
ꯀꯩꯅꯣꯁꯦ ꯑꯦꯛꯇꯤꯡꯁꯦ ꯌꯥꯝ ꯍꯩꯌꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯉꯥꯡ ꯑꯃ ꯑꯣꯏꯇꯥꯔꯒꯁꯨ ꯈꯤꯇꯪ ꯇꯧꯁꯟꯅꯕ ꯃꯥꯟꯕ ꯍꯥꯏꯕ ꯑꯃ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯃꯥꯒꯤ ꯀꯩꯅꯣ ꯂꯧꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯈꯪꯗꯦ ꯑꯉꯥꯡꯁꯦ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯍꯧꯔꯛꯄꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯐꯤꯂꯝꯁꯦ ꯃꯥꯅ ꯂꯣꯏ ꯌꯥꯎꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯩꯗꯨꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯇꯥꯔꯦꯀꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯀꯥꯏꯕꯒꯨꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯣꯏ ꯀꯩꯅꯣ ꯇꯧꯕꯁꯦ ꯁꯨꯇꯤꯡꯒꯨꯝꯕ ꯂꯩꯕꯁꯦ ꯑꯉꯥꯡꯅꯤꯅ ꯁ꯭ꯀꯨꯜ ꯆꯠꯂꯤꯗꯅꯀꯣ ꯑꯗꯨꯅ ꯑꯅꯝꯕ ꯃꯇꯝꯗ ꯁꯨꯇꯤ ꯂꯩꯕꯒꯨꯝꯕ ꯑꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯝꯃꯦꯕ ꯁꯟꯗꯦꯒꯨꯝꯕ ꯂꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗ ꯑꯣꯏꯅ ꯅꯝꯃꯦꯕ ꯑꯗꯣ ꯑꯉꯥꯡꯁꯦ ꯁꯨꯃꯥꯏꯅ ꯑꯦꯛꯇꯤꯡꯒꯤ ꯀꯦꯔꯤꯌꯔꯗ ꯑꯗꯨꯝ ꯆꯠꯍꯟꯈꯤꯒꯦ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯏꯍꯟꯅꯤꯡꯕ ꯂꯩꯗꯅ ꯑꯉꯥꯡꯁꯤꯗ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅꯀꯣ ꯍꯧꯖꯤꯛꯁꯦ ꯍꯧꯖꯤꯛ ꯃꯥꯒꯤ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯊꯥꯖꯤꯜꯂꯤꯁꯦ ꯃꯥꯅ ꯍꯌꯦꯡ ꯈꯤꯇꯪ ꯆꯥꯎꯔꯛꯑꯒ ꯃꯥ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗ ꯆꯠꯆꯅꯤꯡꯉꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯣꯏꯔ ꯇꯥꯔꯒꯗꯤ ꯃꯥꯒꯤ ꯁꯤ ꯂꯥꯏꯟꯁꯤꯗ ꯑꯗꯨꯝ ꯊꯥꯖꯤꯟꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯈꯔ ꯆꯥꯎꯔꯒ ꯃꯥꯅ ꯁꯤ ꯂꯥꯏꯟꯁꯤꯗ ꯍꯥꯏꯗꯤ ꯇꯝꯕ ꯉꯝꯗꯦꯗꯅꯀꯣ ꯄꯤꯛꯏꯕꯅꯤꯅ ꯈꯔ ꯆꯥꯎꯔꯒꯅ ꯀꯩꯅꯣ ꯃꯥꯅ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯥꯏ ꯂꯥꯏꯟꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯒꯦꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯒꯤ ꯃꯦꯗꯥꯝ ꯁꯤꯖꯟ ꯅꯝꯕꯒꯤ ꯀꯩꯅꯣꯉꯩꯅ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀ꯭ꯔꯤꯌꯨꯉꯩꯅ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛꯇꯔꯅꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯗ ꯍꯥꯏꯗꯤ ꯃꯦꯗꯥꯝꯗ ꯀꯃꯥꯏꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯀꯦ ꯃꯣꯏꯁꯦ ꯁꯨꯝ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯃꯇꯦꯛ ꯏꯟꯁꯇꯥꯗ ꯁꯨꯝ ꯊꯥꯒꯠꯄꯅꯦꯕꯀꯣ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯨꯗꯒꯤ ꯃꯣꯏꯁꯤꯅ ꯁꯨꯝ ꯑꯩ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯝ ꯅꯨꯡꯁꯤꯕꯗꯣ ꯁꯨꯝ ꯀꯩꯅꯣ ꯑꯦꯛꯇꯤꯡꯁꯦ ꯇꯧꯕ ꯌꯥꯅꯤ ꯃꯥꯒꯤ ꯁꯤ ꯀꯦꯔꯦꯛꯇꯔꯁꯤꯒ ꯆꯥꯅꯅꯤꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯏꯟꯁꯇꯥꯗ ꯑꯗꯨꯃꯥꯏꯅ ꯄꯥꯎ ꯐꯥꯎꯔꯛꯑꯒ ꯑꯗꯒꯤ ꯇꯧꯔ ꯈꯪꯅꯈꯤ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯃꯃꯥ ꯃꯁꯛ ꯐꯖꯕꯒꯤꯅꯦ ꯍꯤꯌꯥꯏ ꯉꯥꯟꯕꯤꯅ ꯃꯁꯛ ꯐꯖꯔꯤꯁꯦ ꯑꯗꯣ ꯑꯉꯥꯡ ꯃꯁꯛ ꯐꯖꯕ ꯄꯨꯛꯅꯤꯡ ꯇꯥꯔꯒꯗꯤ ꯃꯃꯥ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯧꯋꯣ ꯍꯥꯏꯖꯅꯤꯡꯉꯤ ꯃꯄꯥꯁꯨ ꯐꯖꯕꯅꯦ ꯃꯄꯥꯁꯨ ꯐꯖꯕ꯭ꯔꯥ ꯃꯄꯥꯗꯣ ꯊꯕꯛ ꯁꯪꯗꯔꯒ ꯊꯥꯒꯠꯆꯔꯤ ꯍꯤꯌꯥꯏ ꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯩꯈꯣꯏꯒ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩꯅ ꯎꯅꯖꯔꯤꯕꯁꯤ ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣ ꯃꯥꯟꯒꯦ ꯇꯧꯔꯝꯃꯀꯥꯟꯗ ꯕꯦꯠ ꯑꯣꯏꯔꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯗꯥꯃꯣꯆꯥ ꯊꯣꯛꯆꯣꯝ ꯗꯥꯃꯣꯆꯥ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯦꯔꯣ ꯃꯥꯜꯂꯝꯃꯀꯥꯟ ꯕꯦꯠ ꯑꯣꯏꯈ꯭ꯔꯦ ꯑꯩꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩ ꯕꯦꯠ ꯑꯣꯏꯅꯦꯕꯁꯤ ꯏꯁꯥꯅ ꯈꯪꯗꯦꯕꯀꯣ ꯁꯤꯒꯤꯁꯦ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯥꯏꯕ ꯂꯥꯛꯄꯗ ꯑꯩꯅ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯏꯐꯦꯠꯇꯤ ꯂꯤꯌꯦꯕ ꯑꯗ ꯑꯩꯁꯦ ꯕꯦꯂꯦꯟ ꯑꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯗ ꯕꯦꯂꯦꯟꯗꯤ ꯅꯠꯇꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯈꯤꯇꯪ ꯒꯦꯞ ꯂꯩꯅꯕꯒꯤ ꯈꯔ ꯈꯤꯇꯪ ꯐꯠꯇꯕꯅꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯐꯖꯅ ꯇꯧꯔꯁꯦꯅ ꯑꯩꯗꯣ ꯇꯧꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯟꯁꯦ ꯑꯩ ꯀꯦꯔꯦꯛꯇꯔꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯤꯂꯝꯗꯨꯁꯨ ꯌꯦꯡꯕꯤꯔꯝꯃꯗꯤ ꯎꯔꯝꯃꯅꯤꯕꯀꯣ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯈꯔ ꯑꯗꯨꯝ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯗꯥꯏꯂꯣഗ് ꯉꯥꯡꯕꯗ ꯑꯣꯏꯔꯁꯨ ꯈꯤꯇꯪ ꯐꯠꯇꯕꯁꯤ ꯌꯥꯝ ꯐꯠꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯅ ꯑꯩꯁꯤ ꯀꯔꯝ ꯀꯥꯟꯗ ꯐꯔꯛꯈꯤꯗꯣꯏꯅꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯁ ꯐꯔꯛꯈꯤꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯐꯔꯛꯈꯤꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯦ ꯑꯗꯣ ꯁ꯭ꯀ꯭ꯔꯤꯞꯇꯣ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯝꯃꯦ ꯑꯩꯈꯣꯏ ꯇꯤꯝ ꯄꯨꯟꯅ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯑꯩꯗꯤ ꯄꯨꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯄ꯭ꯔꯗꯛꯁꯟꯁꯦ ꯑꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯗꯣ ꯗꯥꯃꯣꯆꯥꯒꯤ ꯏꯆꯟ ꯅꯨꯄꯤ ꯂꯩꯀꯣ ꯍꯥꯏꯗꯤ ꯄꯣꯛꯃꯤꯟꯅꯕꯃꯛ ꯅꯠꯇ ꯇꯥꯔꯒꯁꯨꯀꯣ ꯑꯗꯣ ꯏꯆꯟ ꯅꯨꯄꯤꯗꯨꯗ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯑꯦ ꯈꯜꯂꯣꯕ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯑꯩꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯗꯤ ꯄꯤꯊꯣꯛꯈꯤꯅꯤ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯅꯤ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯑꯕ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯣꯏꯗ ꯑꯁꯦꯡꯕꯒꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯄꯤꯊꯣꯛꯈꯤꯅꯤ ꯍꯣꯏ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯈꯔ ꯆꯦꯜꯂꯣꯕ ꯊꯥꯒꯠꯆꯔꯤ ꯗꯥꯃꯣꯆꯥ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯗ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯅꯔꯁꯀꯤ ꯔꯣꯜ ꯂꯧꯕꯤꯔꯤꯕꯤ ꯁꯣꯝꯒꯤꯁꯤꯅ ꯗꯣꯛꯇꯔꯒꯤ ꯔꯣꯜ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯐꯤꯂꯝꯗꯅ ꯌꯥꯝꯅ ꯃꯦꯆꯤꯌꯣꯔ ꯑꯣꯏꯕꯒꯤ ꯇꯥꯏꯞꯇ ꯎꯏꯌꯦꯕꯀꯣ ꯑꯗꯣ ꯏꯟꯇ꯭ꯔꯣ ꯍꯥꯏꯐꯦꯠꯇꯪ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯃꯤꯡ ꯑꯟꯖꯂꯤꯀꯥ ꯈꯨꯔꯥꯏꯗꯒꯤꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯗꯨꯝ ꯁ꯭ꯇꯗꯤ ꯇꯧꯔꯤꯕꯀꯣ ꯆꯍꯤ 22 ꯁꯨꯔꯦ ꯑꯩꯒꯤ ꯃꯤꯡꯅ ꯖꯦꯅꯤꯌꯥ ꯄꯦꯕꯝ ꯁꯤꯡꯖꯃꯩꯗꯒꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ 3rd ꯁꯦꯃꯤꯁꯇꯔ ꯀꯥꯔꯤ ꯃꯦꯠꯁ ꯑꯣꯅꯔꯁ ꯇꯧꯖꯩ ꯀꯩ ꯀꯣꯂꯦꯖꯇ DM ꯁꯥꯏꯟꯁꯇ ꯑꯣꯀꯦ ꯅꯪ ꯍꯥꯏꯈꯤꯕ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯦ ꯗꯤ ꯀꯩ ꯑꯣꯀꯦ ꯆꯞ ꯃꯥꯟꯅꯕ ꯅꯣꯏꯅꯤꯁꯦ ꯀꯣꯂꯦꯖ ꯄꯨꯟꯕ ꯀꯣꯂꯦꯖꯇꯤ ꯄꯨꯜꯂꯦ ꯑꯗꯣ ꯃꯥꯟꯅꯕ ꯁꯤꯅꯤꯌꯔ ꯈꯔ ꯑꯣꯏꯔꯦ ꯅꯣꯏꯅꯤꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯇꯤꯟꯅꯕ ꯑꯣꯏꯗꯣꯏꯔꯣ ꯐꯤꯂꯝꯗ ꯍꯟꯗꯛꯁꯤꯒꯤ ꯀꯩꯅꯣꯗꯩ ꯊꯦꯡꯅꯕꯅꯦ ꯑꯣ ꯍꯣꯏ ꯃꯇꯨꯡꯗ ꯍꯥꯏꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯐꯤꯂꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯥꯎꯔꯛꯇꯅ ꯑꯐꯥꯎꯕ ꯍꯦꯔꯣꯏꯟ ꯑꯃ ꯑꯣꯏꯕꯤꯔꯛꯑꯣ ꯍꯥꯏꯖꯒꯦꯀꯣ ꯑꯩꯈꯣꯏ ꯃꯤꯁ ꯁꯣꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯤ ꯍꯧꯖꯤꯛ ꯑꯩꯅ ꯑꯃꯨꯛ ꯎꯅꯖꯔꯤꯕꯁꯤ ꯃꯀꯦ ꯁꯦꯂꯨꯟꯒꯤ ꯗꯥꯔꯥ ꯀꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯐꯤꯂꯝꯁꯤꯗꯁꯨ ꯌꯥꯎ ꯂꯩꯔꯝꯃꯤꯅꯦꯕ ꯀꯃꯥꯏꯅ ꯊꯦꯡꯅꯔꯤꯅꯣꯁꯨ ꯈꯪꯗꯦꯀꯣ ꯗꯥꯔꯥ ꯀꯦꯁ ꯀꯃꯥꯏꯅ ꯉꯁꯤꯒꯤ ꯐꯤꯂꯝꯁꯦ ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕ ꯐꯤꯂꯝꯁꯦ ꯗꯥꯔꯥ ꯀꯦꯁꯀꯤ ꯔꯣꯜꯁꯤꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯗ ꯍꯣꯏ ꯑꯗꯨ ꯑꯁꯦꯡꯕꯩ ꯇꯧꯒꯗ꯭ꯔꯕ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯑꯗꯨ ꯑꯩꯁꯦ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯗꯥꯝ ꯁꯤꯖꯥ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩ ꯏꯁꯥꯃꯛ ꯀꯦꯔꯦꯛꯇꯔ ꯇꯧꯕ ꯃꯇꯝꯗ ꯑꯩ ꯐꯤꯂꯝꯁꯤꯒꯤ ꯑꯣꯏꯅꯀꯣ
ꯑꯩꯁꯦ ꯐꯠꯇꯕꯅꯦ ꯍꯥꯏꯕꯁꯦ ꯁꯨꯡꯈꯪ ꯈꯪꯗꯦꯕ ꯐꯤꯂꯝꯁꯦ ꯀꯟꯇꯤꯅ꯭ꯌꯨ ꯅꯝꯊꯔꯤꯅꯤꯀꯣ ꯐꯤꯂꯝꯁꯦ ꯁꯨꯝ ꯅꯝꯃꯦ ꯑꯩꯈꯣꯏ ꯅꯝ ꯀꯥꯟꯗ ꯑꯩꯁꯦ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩꯈꯣꯏ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯗꯤꯔꯦꯛꯇꯔ ꯑꯩꯈꯣꯏ ꯑꯗꯤꯇ꯭ꯌ ꯀꯣ ꯋꯥꯔꯤ ꯁꯥꯟꯅ ꯀꯥꯟꯗ ꯑꯩ ꯀꯦꯔꯦꯛꯇꯔꯁꯦ ꯃꯃꯥꯡꯒꯤ ꯄꯥꯁꯀꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯑꯩ ꯈꯤꯇꯪ ꯃꯔꯛꯇꯅ ꯋꯥ ꯈꯤꯇꯪ ꯍꯥꯏꯍꯧꯒꯦꯀꯣ ꯑꯩ ꯃꯃꯥꯡꯗ ꯁꯔꯌꯥꯝꯕꯨꯡ ꯃꯌꯥꯝꯅ ꯌꯥꯝꯅ ꯄꯥꯝꯅ ꯌꯦꯡꯅꯈꯤꯕ ꯁꯔꯌꯥꯝꯕꯨꯡ ꯀꯣ ꯁꯤꯒꯤ ꯁꯤꯖꯟ 2 ꯍꯥꯏꯗꯣꯏꯅꯤꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕꯁꯦ ꯑꯗꯣ ꯁꯤꯁꯤꯗ ꯑꯩꯅ ꯁꯔꯨꯛ ꯌꯥꯕ ꯐꯪꯕ ꯍꯥꯏꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯇꯤꯝ ꯋꯥꯔꯛ ꯑꯣꯏꯅ ꯇꯧꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯃꯤꯟꯅꯈꯤꯕꯀꯣ ꯑꯗꯣ ꯁꯤ ꯂꯣꯏꯔꯒ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯗ ꯑꯗꯤꯇ꯭ꯌꯒ ꯊꯦꯡꯅꯔꯒ ꯑꯗꯤꯇ꯭ꯌꯅ ꯑꯩꯈꯣꯏ ꯀꯦꯔꯦꯛꯇꯔꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯦꯒ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯑꯃ ꯋꯥꯔꯤ ꯁꯨꯃꯥꯏꯅ ꯂꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯋꯥꯔꯤꯁꯦ ꯁꯨꯝ ꯇꯧꯀꯥꯟꯗ ꯂꯥꯁ ꯍꯥꯏꯁꯦ ꯄꯨꯔꯥ ꯐꯠꯇꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯐꯠꯇꯕ ꯚꯤꯂꯟꯒꯤ ꯇꯥꯏꯞꯇ ꯑꯃ ꯌꯥꯎꯋꯦꯕ ꯂꯥꯁꯁꯤꯡꯗ ꯑꯩꯈꯣꯏ ꯌꯦꯡꯗ꯭ꯔꯤꯕꯈꯩꯅꯗꯤ ꯈꯪꯉꯝꯃꯔꯣꯏ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯃꯥꯏ ꯍꯥꯏꯅꯤ ꯑꯗꯣ ꯑꯁꯦꯡꯕꯗ ꯑꯣꯏꯗꯤ ꯑꯁꯦꯡꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩ ꯑꯗꯨꯃꯛꯇꯤ ꯇꯧꯔꯣꯏ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯑꯣꯔ ꯃꯥꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕꯗꯣ ꯑꯩꯅ ꯌꯦꯛꯈꯥꯏ ꯊꯤꯡꯒꯥꯏꯕꯅꯦꯕ ꯑꯃꯔꯣꯝꯗ ꯍꯥꯏꯇꯥꯔꯒꯗꯤꯀꯣ ꯑꯃꯔꯣꯝꯗ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯗꯣ ꯑꯩ ꯑꯁꯦꯡꯕ ꯂꯥꯏꯐꯇ ꯑꯣꯏꯔꯝ ꯇꯥꯔꯗꯤ ꯑꯩ ꯑꯗꯨꯗꯤ ꯇꯧꯔꯣꯏ ꯑꯗꯨꯝꯗꯤ ꯇꯧꯔꯣꯏ ꯑꯩ ꯁꯦꯡꯅ ꯍꯥꯏꯒꯦ ꯊꯥꯒꯠꯆꯔꯤꯗ ꯔꯥꯀꯦꯁ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯑꯗꯤꯇ꯭ꯌ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩꯁꯦ ꯆꯍꯤ 26 ꯆꯪꯉꯛꯄ ꯍꯟꯗꯛꯀꯤ ꯐꯤल्म ꯔꯤꯂꯤꯁ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯅꯧ ꯑꯅꯧꯕ ꯗꯤꯔꯦꯛꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯥꯔꯇꯤꯁ ꯈꯛꯇꯪ ꯅꯠꯇꯅ ꯗꯤꯔꯦꯛꯇꯔꯁꯤꯁꯨ ꯑꯅꯧꯕ ꯉꯥꯛꯇ ꯑꯣꯏꯅ ꯎꯏꯌꯦ ꯑꯗꯨ ꯉꯁꯤꯒꯤ ꯃꯦꯗꯥꯝ ꯁꯤꯖ ꯐꯤल्मꯁꯦ ꯌꯥꯝꯕꯨꯡ ꯁꯥꯔ ꯌꯥꯝꯕꯨꯡꯒꯤ ꯁꯦꯀꯦꯟ ꯆꯦꯞꯇꯔ ꯑꯗꯣ ꯑꯗꯤꯇ꯭ꯌꯅ ꯇꯧꯕꯤꯈꯤꯕ꯭ꯔꯥ ꯁꯥꯔ ꯌꯥꯝꯕꯨꯡꯁꯤꯁꯨ ꯃꯥꯅꯦ ꯁꯥꯔ ꯌꯥꯝꯕꯨꯡ ꯇꯧꯕ ꯑꯗꯣ ꯍꯥꯏꯗꯤ ꯆꯍꯤꯁꯦ ꯌꯥꯝ ꯅꯧꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯅꯧꯕ ꯑꯥꯔꯇꯤꯁ ꯈꯛꯇꯪ ꯅꯧꯅ ꯊꯣꯛꯂꯛꯄ ꯅꯠꯇꯅ ꯗꯤꯔꯦꯛꯇꯔ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯍꯩꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯝ ꯇꯦꯂꯦꯟ ꯌꯥꯝ ꯂꯩꯔꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯏꯀꯣ ꯑꯗꯤꯇ꯭ꯌ ꯑꯗꯣ ꯉꯁꯤꯒꯤ ꯁꯥꯔ ꯌꯥꯝꯕꯨꯡꯒꯤ ꯐꯤल्मꯁꯦ ꯑꯦꯁ ꯑ ꯗꯥꯏꯔꯦꯛꯇꯔ ꯑꯃ ꯑꯣꯏꯅ ꯀꯩꯅꯣ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯥꯔꯇꯤꯁ ꯑꯅꯧꯕ ꯉꯥꯛꯇꯅꯦꯕꯀꯣ ꯍꯥꯏꯗꯤ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯋꯥꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯥꯔꯇꯤꯁꯁꯦ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯃꯌꯥꯝ ꯃꯤꯠꯇꯗꯤ ꯂꯣꯏꯅ ꯐꯖꯅ ꯎꯈꯤꯕ ꯇꯥꯔꯁꯨ ꯑꯩꯅꯗꯤ ꯂꯣꯏꯅꯕ ꯃꯇꯝꯗ ꯁꯤꯅꯗꯤ ꯈꯔ ꯍꯦꯜꯂꯤ ꯁꯤꯅꯗꯤ ꯈꯔ ꯇꯥꯏ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯤꯗꯅ ꯑꯗꯨꯅ ꯃꯍꯥꯎ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯍꯩꯈꯤꯕ ꯑꯃꯅ ꯂꯣꯏꯅꯕꯗ ꯆꯠꯈꯤꯕ ꯑꯃ ꯑꯗꯩ ꯈꯔ ꯄꯜꯂꯤ ꯂꯩꯕꯒ ꯌꯥꯎꯋꯤꯗꯅ ꯑꯗꯨꯁꯨ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯍꯣꯏ ꯍꯥꯏꯗꯤ ꯇꯨꯡꯗ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯆꯧ ꯑꯆꯧꯕ ꯄ꯭ꯔꯣꯖꯦꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯃꯤꯁꯣ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯒ ꯃꯤꯁꯣ ꯇꯤꯚꯤꯒ ꯉꯥꯏꯍꯥꯛ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯦꯗꯥꯝ ꯁꯤꯖ ꯍꯥꯏꯔꯤꯕ ꯐꯤल्म ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯁꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯀ꯭ꯔꯤꯎꯁꯨ ꯑꯣꯏꯕꯤꯔꯤꯕ ꯗꯦꯅꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯗꯦꯅꯤꯁ ꯍꯥꯏꯇꯥꯔꯦ ꯗꯦꯅꯤꯁꯅꯦ ꯗꯦꯅꯤꯁ ꯉꯁꯤꯒꯤ ꯐꯤल्मꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯎꯖꯕꯗꯤ ꯅꯪꯒꯤ ꯔꯣꯜꯁꯦ ꯃꯇꯦꯛ ꯑꯃꯇꯪꯅꯦꯕꯀꯣ ꯃꯇꯦꯛ ꯑꯃꯇꯪꯗꯨꯗ ꯌꯥꯝ ꯐꯖꯅ ꯑꯦꯛ ꯇꯧꯋꯦ ꯑꯦꯛ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯄꯨꯜꯂꯕꯅꯤꯅ ꯍꯪꯉꯒꯦꯕꯀꯣ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯅꯣ ꯅꯪꯁꯦ ꯑꯩꯈꯣꯏꯗꯗꯤ ꯅꯪꯅ ꯑꯗꯨ ꯀꯩꯕ ꯄ꯭ꯔꯣꯝ ꯇꯧꯕꯅꯤ ꯍꯥꯏꯔ ꯆꯠꯈ꯭ꯔꯀꯥꯟꯗ ꯀꯃꯥꯏꯅ ꯌꯥꯎꯔꯝꯃꯤꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯑꯦꯝꯕꯤꯁꯟꯁꯦ ꯂꯥꯏꯐꯇ ꯑꯦꯛꯇꯤꯡꯅꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭ꯔꯥ ꯋꯥꯔꯛ ꯂꯩꯗꯅꯀꯣ ꯑꯩꯈꯣꯏꯒꯤꯅ ꯁꯨꯝ ꯑꯦꯛꯁꯇ꯭ꯔꯥ ꯋꯥꯔꯛ ꯍꯥꯏꯗꯤ ꯄ꯭ꯔꯣꯝꯒꯨꯝꯕꯁꯨ ꯍꯩꯖꯤꯟꯕꯗ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ꯭ꯔꯅ ꯈꯜꯂꯦ ꯑꯗꯩ ꯗꯥꯏꯂꯣꯒꯀꯨꯝꯕ ꯆꯤꯟꯐꯥ ꯄꯨꯒꯜꯂꯦꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯝꯒꯨꯝꯕ ꯍꯩꯕꯁꯦ ꯗꯥꯏꯂꯣग ꯀꯃꯥꯏꯅ ꯉꯥꯡꯒꯅꯤ ꯈꯣꯠꯀꯅꯤꯅ ꯑꯥꯔꯇꯤꯁꯅ ꯉꯥꯡꯕꯁꯦ ꯂꯣꯏ ꯑꯩꯈꯣꯏꯅ ꯂꯣꯏ ꯈꯪꯖꯤꯟꯍꯧꯗꯣꯏꯅꯦꯕꯀꯣ ꯂꯣꯏꯅ ꯈꯪꯖꯤꯟꯍꯧ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯔꯣꯜ ꯑꯃ ꯄꯤꯔꯛ ꯇꯥꯔꯁꯨ ꯑꯗꯨꯒꯤ ꯔꯣꯜꯗꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯆꯥꯟꯅꯅ ꯑꯗꯨꯝ ꯑꯩꯅ ꯄ꯭ꯔꯣꯝꯗ ꯇꯧꯔꯕꯅꯤꯅ ꯑꯦꯕ꯭ꯔꯤ ꯔꯣꯜꯗ ꯑꯩꯅ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯑꯩꯅ ꯑꯦꯛ ꯇꯧꯕꯗꯣ ꯑꯗꯨꯝ ꯉꯝꯅꯤꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯑꯩꯅ ꯄ꯭ꯔꯣꯝ ꯇꯧꯕꯒ ꯑꯦꯛꯇꯤꯡꯒꯁꯦ ꯑꯩ ꯑꯅꯤꯃꯛ ꯄꯨꯟꯁꯤꯜꯂꯒ ꯆꯠꯆꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ 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 ꯊꯥꯒꯠꯆꯔꯤ ꯗꯦꯅꯤꯁ ꯑꯩꯈꯣꯏꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯕꯤꯕꯩꯗꯃꯛꯇ ꯂꯥꯁꯟꯒꯤ ꯐꯣꯟꯗ ꯂꯧ ꯌꯥꯅꯤ ꯐꯣꯟꯗ ꯂꯧꯑꯣꯅ ꯄꯤꯔꯝꯃꯤ ꯑꯗꯨꯗꯣ ꯍꯥꯏꯕ ꯁꯤ ꯅꯠꯇꯦ ꯑꯃꯒꯤꯗꯣ ꯄꯤꯔꯝꯃꯕꯅꯦ ꯌꯥꯗꯦ ꯍꯥꯏꯕꯅꯤꯅꯦ ꯌꯥꯗꯦ ꯍꯥꯏꯔꯣꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯃꯥꯅ ꯇꯧꯕ ꯂꯥꯛꯑꯣ ꯄꯤꯔꯣ ꯇꯤꯀꯦꯠ ꯄꯤꯔꯣ ꯑꯉꯥꯡꯉꯩꯒꯤ ꯐꯤꯔꯣꯟ ꯀꯩꯝ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯀꯩꯝ ꯌꯥꯎꯗꯦ ꯍꯔꯥꯎ ꯍꯔꯥꯎ ꯂꯦꯡꯕꯤꯔꯛꯂꯤꯕ ꯉꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕ ꯗꯤꯒꯅꯤꯇꯔꯤꯁꯤꯡ ꯃꯊꯪ ꯃꯊꯪ ꯂꯤꯡꯈꯠꯄꯤꯔꯛꯅꯕ ꯅꯣꯛꯆꯔꯤ ꯑꯍꯥꯟꯕꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ಶ್ರೀ ꯂꯥꯏꯃꯌꯨꯝ ꯁꯨꯔꯖꯀꯥꯟꯇ ꯁꯔꯃ ꯆꯤꯌꯔꯃꯦꯟ ꯑꯣꯐ ꯐꯤꯂꯝ ꯐꯣꯔꯝ ꯃꯅꯤꯄꯨꯔ ꯂꯦꯡꯈꯠꯄꯤꯔꯛꯀꯅꯤ
मथंगदा चीफ गेस्ट की फंफम लांग इलेक्शन बिगतौरिबा इकाई नजरिबा ओजा शेख नूरुल हसन ऑनरेबल एमएलए ऑफ कैट्रिकाओ असेंबली कंस्टिट्यूएंसी एकत्रकनी ओजा मथंगदा गेस्ट ऑफ ऑनर की फंफम लांग इलेक्शन बिगतौरिबा इकाई नजरिबा ओजा एमएम इंद्रजित मैमना मैराबा है खंगनबिबा नेशनल प्रेस्टीज अवार्डी एंड कल्चर एंड इंडिजिनस फोक लिरिसिस्ट लिंगत बिरकनी ओजा mi phama jo Danish ka moi mapu la ne wa ka kan bi nang mu phama ai di chang kan ni nasigi function president of Biliboza Sri Laimayu Suzikanta Sharma, chief guest Sheikh Nurul Hassan, guest of honor was MM Indrazit. From Langaling Simbigani. इकाई को नजर को जा कोई दिग्निटरी सिंह ना फफम लांग इलेक्शन बिक्रम तुंगसिदा बैच अमदी लेंयान खुदो तंजना बगी तंजा तो लोग जगह हौजिक लांगोलजम फिल्म प्रोडक्शन स्टेशन लांगोलजम फिल्म प्रोडक्शन की संदो खुदो हौजिक नसीगी गेस्ट ऑफ ऑनर MM इंद्रजित खुदो तंबिरी मथंग सिदी अखोइना हाइजरुबदा जिल्लबा मतम क्या काइथोकपिदना फंपाक तक्ता लिंगसिंबिरिबा इकाई खुमनबदा थुइदोक हेंदोकना मतिक चारबा मसिगी थवम मसिगी प्रेसिडेंट निंगन पंजरबदा लाइमयम सुजकांत शर्मा चेयरमैन फिल्म फ्रॉम मणिपुर अमदी चीफ गेस्ट की फंफमलांग इलेक्शन बिरिबा मिंगोने पंजरबदा शेख नूरुल हसन MLA कैट्रिकाओ असेंबली कंस्टिट्यूएंसी अमसुम गेस्ट ऑफ ऑनर की फंफमलांग इलेक्शन बिरिबा MM इंद्रजित नेशनल प्रेस्टीज अवार्डी कल्चर एंड इंडिजिनस फोक लिरिसिस्ट पुसु इकाई खुनबा लोइनना नरुकना खुरुमजरी मथंगदा इदाम सीजबुन सिबिदना मीडियम ताबिनबीदमक लेंबिरकलिबा इदमदम सिगी इमा इबेल इपा इपल इचन इचे इचिन इनाव ख्वाई की पुसु मैदाम सिनेगी तीनदगी तराम लौक्सरी थैंक यू थागचरी यामा आर्टिस्ट सिंग ऑनर तौजबगी मतांग अदु हौजिकी तंजा से थमजबनी अदुबु अकोई आर्टिस्ट कला हौजिक लंबी दा लेडी लंसिलबनी हाइना पाउ पिबिरकले अदुना मखा तारपसिदी गेस्ट ऑफ ऑनर की ओइबा वारोन खरदन थंबिरनबा लंसिन बिरकनी इकाई खुमनजरिबो ओजा MM इंद्रजित मयामना मैराबा हाइरगसु खंगनबिबा नेशनल प्रेस्टीज अवार्डी कल्चरल एंड इंडिजिनस फोक लिरिसिस्ट लंसिन बिरकनी ओजा अहम मक्तदा लंदम मसीबो कोनबीबा जिंगु खुयुंबो थानंगा चेकना थोंजबोलोन इकोक नॉनजे अनिसुबदा ngasigi premier show asigi damata sinba kaya ko kai thopi duna president gi fambam langda lensin biba culture gi lamda art gi lamda kairak hana tapi tabin tanjiban namlaba ojai bungobu ikok ronjeri loinana lamda masigi honorable MLA obiriba ni moina panjarabada Nurul Hassan bu kong ronjeri loinana idam da masigi inako culture bu yokat na ba hona biriba halen balai taba hallo basi hagolal bana harom singu ikok ronjabu loinana inako yokat pina bagi dama ngasi function asi yaw la piriba release ta bodol ba so asi bu yang ni ba piriba madam sija aiba film asi bu thawai happy ge la piriba khudima pu ko non jeri khadok hen dok na kali so hai ngai le jade aya ke su khangja da bani yamna nuai yamna sakok se chi ba tanja sida culture amadi inaku yokhat na ba pona bada
ꯆꯣꯛꯊꯕ ꯂꯩꯇ꯭ꯔꯕ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯅꯍꯧꯅꯅ ꯃꯌꯣꯟ ꯆꯣꯡꯂꯛꯄꯁꯤ ꯎꯕꯗ ꯑꯩꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯩ ꯂꯣꯏꯅꯅ ꯀꯜꯆꯔ ꯑꯃꯗꯤ ꯅꯥꯠ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯒꯤ ꯃꯣꯠ ꯇꯦꯟꯇꯛꯄ ꯑꯃ ꯄꯣꯏꯟ ꯑꯃ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ngasi utkadauliba madam sija sidaisida aisa emen dajik mayaba kanano haibase agi culture karino agi inat karino haibase ngasi film sidise soidan yawrambani hai khanjai maitai moina maitai manipur da laiba maitai moina mitai ai kogi culture na yawrambani hai thaje yak yawbirambani loinana ai koina isana isagi culture natragada ina kauthoga satibata yadi ai kanano haibase malenda kamunga maroi khalakani karba culture bani no have the mixed culture have por balak ni aduna yariba makai aina film da album da all artists all culture to video sing sida ekoi ina ko yokhat piu film to video singbo pun thagot piu haba wakalon krasi thamjaraga matung ta ko matamda sigumlaga film ase hen puthok kusung ngamjano ngambasu orisano loina na ai naw bengo cameraman editor so iba album da laisam thawai yam yaw bani kapuk ko loina na alen bulaitana matung ta ko desu sigumlaga film kaya puthok ko ngamba orisano haina singu kuyo be mapamda thawmi jabu loina na wahum krasi thamjaraga niyangi mapamdagi tensinja Oza matang da chief guest ke warol tambirana mention birakani waro biroi hauze Ketrigao Assembly constituency gi honorable MLA biliba Sheikh Nurul Hasan mention birakani oza Sheikh Nurul Hasan asi Soglising aniga kun mangagi January ki tarik taret tin ipung ahum dagi ogodoba tumlaba premiere show of Madam Caesar in Thunba Manipuri feature film sigi torong asiru apung fahan binadagi damakta ay tamunda about the Simbiriva, Sigi Toram, Sigi President, when a Manipur Film Forum with Chairperson, so when a Topubiriva, Kaka Yamba, a Himanda, Marichimbo, Funkia, Tambiramba, case of honor from London and Simbiriva, Yamba, and when Hangachurabada, some of the Mairaba and Kamariba, Luina, Madame Caesar, Hariba. Asi utkadoriba fi koi premiere film asida artist hoina achoba daita lobiriba artist khudimak cast and crew members loina mak egemang da lingzin biriba Manipuri feature film amadi tonga ba lila sumang lila dagi hawragana drama Manipuri art culture music na chingba sing da achoba thodang lobiri bai pupi ya ba madi kairu han takpi tambi ngam ba tatongba ahalaman khwai punamak amadi maroi na tongan ong famdagi ningsin birak leba sungna film asigi premiere show se bu mapung fan da ya de amadi koigi tung koina dagi berak laba amadi tung koina le hogodo tung labi ina yokatba gi sat Saruk ama yaro dobe ya de hai na lingbirak leba khwai punamak mapum han kadana lupam di kai punamuchu sahi kungani thoi ge matung da nei na sim Manipuri film the premiere or Manipuri film yeng bal lag leris ise function je pungohum dagi chachana hogodoi ma na para la ko ne minat tara go humdoi pungohum ta ga do minat tara humdoi mamang de ori angang we nge de ge horaga ai gi tungan ba Isagi, Chanabi Isagi, discipline Makaglay, any kind of function that Matam Chana Yosanba, at least 5 minutes before the start of function,
ꯌꯧꯁꯟꯕꯁꯦ ꯑꯩꯒꯤ ꯊꯥꯏꯅꯗꯒꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯔꯛꯄ ꯑꯗꯨꯝꯕ ꯆꯠꯅꯕ ꯊꯥꯛ ꯑꯃ ꯈꯜꯂꯤ ꯑꯩꯅ ꯉꯁꯤꯗꯤ ꯈꯜꯂꯤ ꯑꯩꯁꯦ ꯃꯤꯔꯦꯝ ꯑꯣꯏꯔꯖꯥꯠꯂ ꯏꯊꯟꯇ ꯏꯍꯥꯟ ꯍꯥꯟꯅ ꯌꯧꯔꯒ ꯐꯝꯕꯗꯨ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝꯒꯤ ꯚꯦꯂꯨ ꯈꯪꯉꯒ ꯆꯠꯄ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯕ ꯉꯝꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯒꯤ ꯚꯦꯂꯨ ꯈꯪꯗꯕ ꯇꯥꯔꯒꯗꯤ time is our best friend at the same time it is the worst enemy ana ikoi maitai pungje thaduaga matam thageba matamse mathangdagidi chapchana hounanaba honaminabada loinamaki achouba sahyog amakak changi haibu phungdana ina ngasi thamjaramgadureba manipuri film da ngasi sahi lising ani ge mamangdagi atam sangadagi isagi itihas leijaba isagi lon leijaba isagi mayek leiba isagi art culture संस्कृति लेबा इसागी हिस्ट्री लेबा खोगी इरमदम इमालेबा मणिपुर से मणिपुर लेरिबा खुदिमा जाति पुनम मैतै हायरगा ngasi मैतै से मरी थोक्तो या थोक्तो मनब होना रे मैतै पंगन हाइबा मने मैतै हिंदू हाइबा मने मैतै सनाम हिंदन हाइबा मने अदुगा मैतै क्रिश्चियन हाइबा मने समायना कोई डिवीजन के वखन से थादोगा कोहेसिव coexist over peacefully coexist over Manipur se mangum da chananaba koi ma ke punsan bagi tangai fadaba matam du oirabra haina khanji ana ikoi gi history ikoi gi art ikoi gi culture ikoi gi loan atam chupada pithribi gi fafak ta sakta na ba hona ba chobo dait lobi ba adum laba artist sing amadi ividi ba story writer natragana script writer lyrics music folk music ko ikoi pamjana malim pampak ta sakta ge ba khwai punam ki mafam dai na hangal chaning bade ikoi amato ina punchana na bagi amato ba wakalon sagat pa ngamna na ba peacefully coexist over ngamba dum society ado mangum da chatkani otherwise we will go back to the primitive age haiba se kau da ba adu maina tawraga ikoi amato ina chatminaraga manipur se na masak thokpa फजबा फिदमनंगायबा मिपुम खुदेमना मतौ तमजनंगायबा लेमजनंगायबा मणिपुर दो अमुक हाना सागत पतनतन हानादगी हौरगा लागलिबा मणिपुर से मांगम द पुबगी मतमदो थिम थमलबरा हाबो फम से थमजरगा असिगी असुंगबा मैडम सीज फिल्म से पुन्ना निंग तमिनरगा कोई मसेदगी सोसाइटी दे पीरिबा मैसेज सोशल मैसेज art and culture ge lamda piga doriba dugi meaningful oi badunga ba messaging ado afawa messaging ado loraga ekoi ge punsi da su madu adapt na na bo na bataraga de ekoi susoi shu na afawa samasam ge sharuk oi gani ya bo fum se thamjarga mayam pun ma pum ka na na pum de kai pum go ozana tambiram le ko wafam yamna chumi time is money hana ri budani akoi production team jo ano oi banina arrangement kara tabada matam lawjakre waro biroi mathang sidi akoi na yamna maru oi beta kak ni haina lawjariba langolzam film production da puthokliba madam sijer haiba film asigi off screen amadi on screen da work topikiba artist singda ngamjaba khodogi tamjaba ki tangom ne ko baduni top na question na bagi tanja to madi fangjadre malamdi mathangi so su leiri banina matamji yam fangjada bagini waro biroi punna dum ko khachara ke khara khonglei thun ne khapirakani andada adongi ye thangba stage ne ka khapirakla oza sing ne lengsin biriba asigi tungda parenge pigani aduga certificate lengyan asi lobi na ba question jaba matamda mamang si ne ka khapirakani aduga lobi na tungda song thangba stage na lengthabeni artist sing na stage ka khala ko matamda pumna bagna ahuba ba kudina tarano pigani off screen the work to be artist sing kosinjari guest cinematography roshan ka khapirakani still photography lucas ne khapirakani still photography Kabilu additional vocals ta Deepu Khanum Nancy Kuman Amit Tantha Lekatpirakani makeup ta Lairang Purongpa guest makeup paibiriba Mona Purongpa costume paibiriba Manglem choreographer Leo Yumna consultant and set designer Michael Huidro
story and screenwriter Nganba Kumancha, background scorer Bobosana Kangla. Kara comment to the Nakani, Amukara Ningsing Zage, guest cinematography by Roshan, still photography Lucas Amasum Kabilu, additional vocals da Deepu Kunum, Nancy Kuman, Amit Tanta, makeup by Leirang Porompat, guest makeup Mona Porompat, costume Mangle, choreographer Leo Yumnam, consultant and set designer Michael Widrom, story and screenwriter Nganba Kumancha, and background scorer Bobosana Kangla. Certificate of Dilangyanasi, Gasigi, function president na Hamle Kokachage, guest cinematography Roshan, Nekatrakani. She the Tanzada, shooting the Timbang with a Kiba cinematographer ni, Adongi contribution Kauzade, Adongi Laman Concentrate. Now, how about Wakubi? Shooting Manunda Toval Basin Kayaki, key moments in posters in Mapayaba, press keepy Gibayaba, documentation in Obayaba Kaya, still frame the capture of Wikipa Michani Takachari, Matagalinga Kirakani, still photography Kabilo. Behind the scene, dress key, makeup key, lighting key, set key continuity, mang danaba still capture kaya to bibada natana film masimaki iconic image kaya lobby di pamiyoni Luca Kabi Takasari matang dilingkan pirakani additional vocals Deepu Kunum. Yeah, the certificate necessity. Function president now is question the very how work beginning. But then the link artisting the certificate of the link yanchi. Lobby by the hat lepigani, still photography can come over. Function matanga Nancy Kuman. Our film scene kayada artistic mood kangna. May yauzer jamasu. Concealed and emotional depth, unique vocalist effects, speak about vocalist Natani, Hobokabaku beginning. Tagachari, Matangalinga Pirakani, Amit Tanta. Amit Tanta, Mafam City or Tripamale, Matang Abachage, makeup by Biliba, Leidam Kurumpa. Director ki wakalon khangna film asida yauriba character singbu scene to gi demand khangna makeup to bikiba realistic effect special effect makeup ta khud chatna artist ni Leirang Porompa Tagachari patang ko kachage guest makeup by biliba Mona Porompa Momo Porompa film ki achoba scene singi si the Tanzada guest with the makeup ki thawdang lobin nakiba makeup artist Momo Porompa Tagachari matang lengkan pirakani costume pai biliba Mangle scene ki matung inna mafam matam leram liba set lighting ga sana na character ke agi costume management ki thawdang lobin liba misami costume Mangle Tagachari matang lengkat pirakani choreographer Leo Yumnam hausi kyo select ba male matang kapachage consultant and set designer Michael Widrom hausi kyo select matang kapachage story and screenwriter Nganba Kumancha nyam ho bukwa ku bigani film asigi wari ibiba khaktanatana film asigi dialogue character scenes kayabu nongna develop tawduna itokpiriba film asigi story and screenwriter Nganba Kumancha Nganba Kumancha hausi out of station area na hadi lakle maki imung manung ki misani matang da kaution jage background scorer Bobosana Kangla
Bogosana Kangla, Nekapirakani, Ahu Kubakubigani, film Gisin Kayaki, emotions, mood, Amadi, Wari Giparingbu, and Mapangan Lehandiba, dialogues, Amadi, acting areas, music is support Bibiba, film Masiki, background scorer, Bogosana Kangla. Takachari, was a Kopam Lam the next beginning. Kaktana, Yam the Wabi Kiba, Dissing Natani, Ahamada, Nupagi Kangupta, Mahesh. Mocha, Rakesh, Herojit, Bocha, Dinachandra, Taibangamba, Wangtoy, Awangamba, Danish, Nishika, Nupi Kamukta, Prionika, Santa Lepi, Zitia, Zenia, Angelica. Mukaning Singsage, Nupagi Kamukta, Mahesh, Mocha, Rakesh, Herozit, Bocha, Dinachandra, Saibangamba, Wangtoy, Awangamba, Prestige Awardee, Cultural and Indigenous Folklorist. Ahamada certificate amadi Danyanasi, Piranaba, Kokachage, Nupagi Kamukta, Mahesh. Yamahu Bakubigani, Sai Saki, Senator Singla, Hawaii on the work of Wikiba, Pulaki Singatani, Takachari. Namaho Bakubigani Project Nasiki, guest of honor, Machanabiri, certificate. Matang Pirakani, Mocha. Production team to put some data, Yam the Luma in the work to Wikiba artist in Atari, Takachari. Rakesh. Haina Kiba schedule guide and support Kiba artisting when you see order of the Ribasini, artisting Buhani and Tagachari. This is the guest of honor certificate of the Lingan, what's in the middle. Yamaho Kubakubigani. Matangaling Kapirakani, Herozin. Camera target of a punk from the key, then the young Birakana, Nine of Totana, and San and Birakana, the artisting, Takachari, down the cooking of a pigany. Certificate question of it. Yeah, cooking of a piggy. Takachari, but a Kokachari, Bocha. Production team na samna sinasari ko kudo na si Tanam na Lawigani ayam matanda director ka tathok tasin tawagi tanda pipikiba pya kissing Takachari certificate ko chede ayam wow Bigani matanda ko kachage Dinachandra ayam matanda director ka tathok tasin tawagi tanda artisting Takachari work over the production team the council day has Pova Adona put effort as if Papa council day Takachari Dinachandra Matanga Pirakani Taibangamba was in Bobby Pirakle Matang Photosage Wangtoy sequence coding sequence putting the Pikiba artists in the corporation, Messi for production team the Kauzati, Takachari. Certificate question of the Ahubukaba Kumigari, Matanga, Nixon Birakani, Awangama. Shooting Manunda seriously lobby Kibatanga, Dumagna, Nasi, Mia, Mam the premier, as you mentioned, Manam Zaribani, Takachari, artisting. Certificate ko sa nabili. Yamaho Bakubigani. Matanda Kokachage Danish.
masigi guest of honor Endresic yamna maina ba haina su khangamiba national prestige award cultural and indigenous focus certificate of the question abili yam ahu kwa kubigani matang ko kachage Nishikanta Karigumba Sadin Sin Zabala pada Waro the Batamtana Kunbin Kiba Nasi Toma Quick Production Team of How Today Artisting Tagasari Adobe Corporation Nasi Toma Production Team Tagasari give a huge round of applause. Matang na lengkat kira kadi lebih kau ta Rio nika. Kadi kau pada weather condition, abadi technical problem ki issue kaya alam pada adjustment to benda kiba bikup sing kasi suka jadi akan jadi apa artisting atau cooperation. Certificate kasi nabili wow bukan. Akan jadi matang lengkat kira kadi santalembi. Karigumba yaitok tabaya to maram da yaitok kabasu li schedule lamuk tong bada harau matam khai duna kun min da ki artist ni thaga chali asi guest of honor certificate person matam da kokachage zetia election director had a power bit of Matanga Kokachage Zenia like at Pirakadi dubbing the Matamsa, the Sana and Virakta, dubbing Lotion Piramba, Hagatabangam Zade artist Amagi responsibility Kambiba Atumagna Kilambasi to Lotion Tabagam Zabadi Hagachari for the artistic Matanga Pirakadi Angelica Yamna Puktil Visual Kidana Film Nambo Hamzaba Hanging Island and Hangachari Recipe Guest of Honor Jiliba Fazana Physics Certificate Kusinami Yamna Puking Kogati Goina Ahu Kuba Kudigani Everyone give a huge round of applause. Hangachari was a pop-up black election. Matang asidi Madam Sizagi maru oi masaktam langliba leading actor, actress, singer sing adagi atai cadet sing matang kosin jage handak na kubaga si hena hona kubira kani anga satawde shooting manungda wa ki basing adu mayam gi ahuba kubaki makhona tawthok sa bangam gatawri bani ahalda male playback singer SK Manga nengka pirakani matanga male playback singer AJ Maishna lyricist Dalom Gurumayu music director Rezid Lisam editor Amadi post production Kaibidiba Helvin Lasham VLB production studio Helvin Lasham film leading actor your main protagonist Sana the film leading actress, your female protagonist, Banti. Hirogi Mapa Sabikiba, Oza Joy Vidya. Oza Joy Vidya like a Piragani. Matanga Kokachage, Hirogi Nesi Sabikiba, Mama Toito, I am the Mombi Haragas Kangabiba, like a Piragani. Kokachage film asigi child artist our little princess Hiya Gambi Kokachage film asigi director amadi cinematography Pabiliba Aditya Khomra ya khobo kwa kubini film asigi sai election director and popular ni hojik koi sports di option lagre choreographer Leo Yuna election director ni
film consultant and set designer chief guest Kusinabigani Aziozi Ketchagao Assembly Constituency MLA Biliba Sikh Nurul Hassan Nakapirakaniota Handra certificate Amadiniana C. Nobina Bakosin Jage film choreographer Leo Yunda Nakapirakani film song sequence and composition kaya same na film top payul kaya bibiliba film choreographer Leo Yunda ya ba ko bigani designer bibiliba Michael Widrow nakapilakani director Gibson Khanga film scene the situation mood ayeng basing the wari liba visual environments of sagaliba film set designer Michael Widrow ba ko bigani booking tawat matang da ko sunjage film male playback singer SK Manga it's a film kaya da playback singer bo oina film ki sai kaya sakraba without playback singer ni film asigi damakta khandana hingliba kunsi se dangini haribe se ma isai asimak sapiki your playback singer SK Manga Agachari patang lengkat pilakani male playback singer AJ Maisna music bagi honse latri and pop pilakle patang kosun jage female playback singer Surma Chen Best Female Playback Singer 2019 की title owner Tokrabi saklu bai sai khudima khitchat libya your favorite playback singer Surma Janu ya mahu bukwa ko bigani ngasi chief guest na music certificate ko agachari patang dalengkat pilakani film masigi lyricist film masigi isai me Caesar film masigi leading female protagonist Lily Jagi sakam langdi your leading actress Banti Macam ko kecege hero ki mapa sabiri ko ki Oza Joy Vidya kakak pilakani film masida hero ki papong na saktam lang biliba Manipuri film ki iconic star abo oiba Bollywood film industry ki actor sing naga hits and yadaba your notable actor Oza Joy Vidya Agachari matang ko sunjage hero ki Nesi saktam lang kiba Mama Toy Yamna Mumbi hari ka sukhangna biba aho ko bigani Saryam bungi Nesi film asida su Nesi ki saktam langi celluloid film sing dagi horaga digital film kaya da comic role khattana challenging role kaya successfully act of the most versatile and multifaceted Manipuri film actress Mama Thoi Takachari batang lengkat pilakani film asiki child artist or little princess Hiya Gandhi lengkat pilakani child artist is truly remarkable, showcasing a depth of talent far beyond her age. Aku ina tunggi asaya na top seri bi chalo bini, iya gabi. Aku ko bigani me. Mahaki acting men soy tan horror film da me amna uba phang biya gani. Na bigani. Takachari. Matang lengkat pilakani director amadi cinematography by Biliba Aditya Komdra. Aku ko bigani. Saryabung web series asida horaga director asigi anoba film kaya miyam yengkadabagi thorang ngaidariba your emerging director of this film Madam Sija Aditya Komdra pumna batna hoba kuba bigani tona pi baza phom lang collection di masi meyanda premier show wina kudur tamudriba Madam Sija film asigi from a function asigi that is legend asigi respected chief guest amadi guest of honor kai kunusari mangga legend biliba film di tathong masing maru mapang chen now activities kodemapu ai ikon jari mangga otokiba Saryamung di matung tal pada masih Meyang Meyang tak bidori ba Madam Sija sorry mai pak film ama
ꯑꯣꯏꯒꯅꯤ ꯌꯨꯠ ꯉꯥꯛꯇꯅ ꯄꯨꯟꯅ ꯇꯤꯝ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯑꯃꯅꯤ ꯈꯛ ꯂꯧꯈꯠꯂꯒ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯄꯤꯂꯔ ꯑꯣꯏꯗꯣꯔꯤꯕ ꯐꯤꯂꯝ ꯐꯦꯇꯔꯅꯤꯇꯤꯒꯤ ꯇꯦꯛꯅꯤꯁꯤꯌꯟ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯥꯔꯇꯤꯁ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯐꯤꯂꯝꯁꯤꯡꯁꯨ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯄꯥꯛꯄꯁꯨ ꯑꯣꯏꯕꯤꯌꯨ ꯇꯥꯟꯖꯥ ꯆꯥꯅ 2023ꯗ ꯐꯤꯂꯝ 3 ꯄꯨꯊꯣꯛꯑꯦ ꯂꯥꯂꯛꯇ 2024 30 ꯐꯤꯂꯝꯁ ꯄꯨꯊꯣꯛꯑꯦ ꯑꯉꯛꯄꯅꯤ ꯊꯧꯅꯥꯁꯦ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯑꯩ ꯉꯁꯤ ꯉꯔꯥꯡ ꯄꯔꯦꯡꯗ ꯃꯐꯝꯁꯤꯗ ꯐꯤल्म ꯄ꯭ꯔꯤꯃꯤꯌꯔ ꯌꯥꯎꯖꯕꯗ ꯑꯩꯒꯤ ꯁ꯭ꯄꯤꯆꯇ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ ꯋꯥꯍꯩꯅꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯍꯤꯡꯍꯟꯕ ꯅꯝꯕꯔ 1 ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯂꯩꯇ꯭ꯔꯒꯗꯤ ꯑꯐꯥꯎꯕ ꯑꯩ ꯑꯐꯥꯎꯕ ꯃꯥ ꯅꯪ एक्टर एक्ट्रेस फावरबा मई हौरबा कैमरामैन एडिटर डायरेक्टर खुदमक की मागी प्लेटफॉर्म फंगोय प्रोड्यूसर हौजी 2024 दा प्रोड्यूसर ओइना प्रोड्यूस तौबिबा फिल्म कुंद्रा की प्रोड्यूसर से अमुक खतन नते मीजे मी कुंद्रा ने मी कुंद्रा जी अमुक तुम भी हौजी 2025 मसी का था फिल्म मरी छुए अंदर से इजी अनोब चहीगी सिसु प्रोड्यूसर से हानिगी रिपीट यामदे अदुना कोइना प्रोड्यूसर कन्म मथौ ताई करमाय न कनगनी मणिपुरदा लालगी मनुंग लांगी ममंग कोविड ममंग दिगी मणिपुर सिनेमा थिएटर सिंजे याबा थोंगोइ लोन है सिनेमा हॉल थोंग हंग मथौ ताई फिल्म मार्केट एसे सिनेमा हॉल दा तवदुबनी मतम फरिनीदा लंबाक कई सिनेमा पंगाब कापदो हजिकी मधुकी खुदुंचाबदु लेते अखनब मफम खरदा फिल्म फोरम नदी काफली अदुगो अरब मुई ओइना पंगाब कापदते मधु फंड्राइकी खुदुंचाबुली नमदु सिनेमा कापदबनी अदु इदारगदी मार्केट लेते प्रोड्यूसर सिंजना फिल्म मदद थादलिबा लुपा लाख तरा कुंगी मथक से कला दिगी रिटर्न रिकवर तबने रिकवर तबदरगदी तवाई याम लालक सिलेदा सिनेमा की कनो से प्लेटफॉर्म मुत्पे यादे आई पुथोके मानसु याना थमा पर मम्मी दो हंजल पल्ला कुन चेई या मांग देगे कदेदा मियांगी सपोर्ट चने प्रोड्यूसर सिंह कनगी हल्ब तारगदी मसी प्रीमियर शो सिलेदा मीजे मथमका थल्लेवा टिकट पाइबदी मसिंग यामो आइना खजबदा आई वखल वाने टिकट नि चावना गई चंगी गई कामदा अते दी इनवाइटेज वन मने सुमाइना थिएटर दा पुलिसता क्यूमैक्सता उल्पमतम दजु टिकट का सुसु छोइदना फिल्म फजबा नत्रगा थीबदुना तुमैना थाममगा फिल्म जेन सिबिदा मायम जो यौबियु फिल्म तौजी मा कोइले तौजी से मियाम गिनी मियाम ना सपोर्ट तौदरगली कायदोरुनी आर्टिस्ट ना पायम सोंगना डायरेक्टर ना माय हो ट्रेनिंग तौदना लोना मोसाले मताजु सी मतता मो किदोरी ngasi mo super hit hara film ama ani ngasi film singsu oiduni market letabuni na koi hol amani julaga sel do amo recover tawdo ya the next production gi OTT platform da app to thagala ni ba ID account gi ye system dal pa ya bijam da ye nani ba chunga ye bi da di pa ba madri da खुदों भी मई होगा और मौजूद आना से ले लिए मुझे इंसान कहे OTT प्लेटफॉर्म दा पैक तो रही है वो फिल्म से लॉक सिस्टम ने मां डाउनलोड तो भैया दे ये डाउनलोड तो भैया कॉपी तो भैया दे ची मांगे है जो शक्ति दा माने के दौरे मोबाइल तो मोबाइल कॉपी तो बा नत्रगा लॉक थुगार का डाउनलोड तो बा अदुगा लुपा मंगा दा तारा दा WhatsApp के थ्रू दा नत्रगा Instagram दा Telegram दा मसी कापुगा मु बिजनेस तो है मधुरे दा हरा हरा लेबी मसिन दो मधु लेबी गनो मधु फिल्म ये मबनी फिल्म फैक्टरिटी फिल्म फोरम जी की मेंबरसी मेली सिंतरा माथोइनी मेली सिंतरा माथोइसी मेंबर अमगी इमुंग दमी मंगा देगी तारा देगी तादना
मी तरांगा लेबसु यावरेबा मदुगी इमुंग पुरीबदो मेंबरदुना पुरीबने रिजिमदो कदाइदगी फिल्म दा मागी हजबा मागी माइदो मागी थादा जरगा दुगी पंगपो सर्कलदुना मुजिन मानाव हिंगमिना बा मसा मसुसिया मालागे सुतंबदा थादली लंबी जे पात लंग थादले मसागी एक तो थारक फिल्म दो नसी थारक पसे नोंगालगा हेतु पाया टेक मातो कोई चाहिए मसी युंगी लगी ग्रेजुएट सिंह सपोर्ट तौबियु खंगदना आई साना आई नावना एनी एक्सवाई जेना मोबाइल द फिल्म अना उमु पोरेना हराउ बिगनो मदु कॉपीराइट एक मतुंगिना याम चाव पेनल्टी ले करिगुमदा डायरेक्ट कॉपी तौरिबा नत्रगा कॉपी तौरिबा मी दुगी ले रोगल पा मंगा द तरागा ले रोगल मोबाइल आपको ये बाई से मागी पनिशमेंट सब माने कॉपीराइट एना करियानी करिगुम्बा मीगी फिल्म नत्रगा करिगुम्बा फोटो राइट जाउदना इन कुशी तौदना इन लौरबा अदु इताबदिमा से ही अहुम दगी तादन जेल तंबिया जेल तंबदे नते प्रोड्यूसर की दिमागी मतुम इना फिल्म दुगी जन कोस प्लॉट प्रोडक्शन कोस सिंगदुने सिगी ताइनबा कैनोसी लोनिया नि दशा है जगह फोसोइदे दशा ताबदे यौनिगनो लेसिन बिरी मपुना मना मोबाइल डाउनलोड तोरगा ऐप पर करिदा ये पुरा लपा कॉपी सिंग यंगबसे मसिन तो मयाम चलगा कनबियु फिल्म सांग हंजगे माय पाको फिल्म अन ओयसे नो हारि गाय टेंशन जे थैंक यू असाना तंबिरम में बोवा फम हम चुमी उपा मंगा तरा दनते फ्री द बोवा मास्टर संदो को याम लेबनी मसी अखोई पुनमक अवेयर ओय द काटाई अखोई फॉर्मल की थौर मसी मतम याम लौजरोय मयाम न खौरांग बिली मसी फिल्म नि है से कोई खंजई अदिना यारिबा मखै टेंशन जना बहन जगे पतंग सिदी वोट ऑफ थैंक्स बिबी नबा क्वेश्चन जगे फिल्म एक्टर रतन लैतान थे तो कनी वसीसी प्रोडक्शन टीम सिसु मखोई टीम सी खरा तर तौबा अदुगा अनोबा ग उइबगा मखोई सी खजितंग होबदसु खरा थेने दी अरेंजमेंट सु खजितंग तंगाई फदना आई बाउबे अरेंजमेंट द याक्सन बना लेदे गसिस अदुगु मयामना यामना सपोर्ट ऑफ बिबसिमदी यामना नवाइजे तो दोगे लोगा गसिगी दाइस लिंक्सन बिलिबा गसिगी गेस्ट ऑफ ऑनर फंक्शन प्रेसिडेंट अदुगु गेस्ट चीफ गेस्ट की प्रोग्राम द लिंक्सन बिलिबा जासिंग पुनमा मतम गन्ना लिंबी रत्ना तोरमसी मपुंग पाना याबिबा आर्टिस्टिंग द ऑनर तोगी मिकुपसी भावदा फजना ओजासिंग सिना मतम से स्पेटो तना याबिबसी यामना नवाइजे हाइना लांगोल जम फिल्म प्रोडक्शन की बाकी देखी थमजरी लोइनना अदुगी आर्टिस्टिंग अयाम लोइने लेंबी रही ताकत पोंदुक चली अदुगा डिस्टिंग्विश इनवाइटेड सिंह अदुगा कोवरेज पीबीबा मीडिया पर्सनालिटी सिंह टिकट कक्तना ngसाइदगी लेंसिंग बिदिनो फिल्म सि येंगदबगी ngaइबिबा मरबो पांगसिंग जेचल्स उमनमक मोरली सपोर्ट ऑफ वीडियो कोन ममा लांगुलजम फिल्म प्रोडक्शन की माइकई दगी महुत सिंजरगा पुनरापुर थागत जब फोंदुक चरी अदुगा ngasi program si gi announce tawbiba ai isanupa yaiba leitan kem magita mutasu yang ga hobu kuba mutan mean dagi jage na happy kenu थागत चरी पुनरापुर थागत चरी. With kind permission from the esteemed president, this formal program concludes here. Pumnamuku thagachari Ozasing Makha from Langaling Tapiraka film asi Lord before meeting tabigani logirasi Langolzam film production gi Madam Caesar.
ngasi gi oinadi Miso TV na sandokchaba Manipuri film update matang asai loisinjari mathangi update ta akoina karama film amuk update tarake habadu myam punna ngai minarse ngasi gi damuktadi thakachari taro akha haibu sakhanglo nan Chakta nungshi jabana taro akha mây trắng